आकाशवाणी इम्फाल मोइरांथेम इबेहाइबिना पाउ पाजरी अहनबदा मरुइबा पाउ मणिपुर विधानसभा की बजेट मिफम असिदगी हौरे सेनबा चाही लिसिंग अनि कुलुमदई कुनमरी की राज्य की बजेट ngasi सभादा पुथोकनी मुख्यमंत्री नोंथोम बिरेन सिंहना हाइरी राज्य असिदा पेंशन की पोलम असि राज्य असिगी मसागी रिसोर्स की सरुक अनिरोम ओइरे राष्ट्रपति द्रौपदी मुर्मुन हाइरी लेबाक असिबु चाखोलहनबगी अनौब मायोन अमा पीबदा अवांग नोंपोक राज्य सिंहना यामना मरुइबा थौदांग लौरी अमसुंग केंद्र की गृह मंत्री अमित शाह हाइरी नागालैंड बीजेपी एनडीपीपी चुंगसिनबा कांगबुना अमुक हन्ना शक्ति पाइगनी मणिपुर विधानसभा की बजेट मिफम असिदगी इम्फाल दा हौख्रे मिफम असि मथंग थागी अहुम फाव चथगनी पुन्ना सिटिंग तरा लेगनी सेल थुंगी थौरमसु पुरीबा मुख्यमंत्री नोंथोम बिरेन सिंहना ngasi सभादा सेनबा चाही लिसिंग अनि कुलुमदई कुनमरी की राज्य की बजेट पुथोकनी बजेट अदु पुथोक्त्रिङै ममांगदा मुख्यमंत्रीना सप्लीमेंटरी डिमांड्स फॉर ग्रांट्स लिसिंग अनि कुनिथोय कुलुमदईसु मुख्यमंत्रीना सभादा पुथोकनी ngasi सभाना कांगपोपी जिला की चंगौबुंग विलेज दा मियोय अमा हातखिबगी मतांगदा पुखलकपा कॉलिंग अटेंशन मोशन अमसु खनरबा याय तरानिथोय सुबा मणिपुर विधानसभा की मिफम थासिगी अनि अमसुंग अहुमदा फमलग येथोक्तुना लाकपनी ngasiदगी अमुक मखा ताना चथरकपनी मिफम असि निंथिना पांगथोकपा ngamnaba ngaksenbagi अकनबा जेक्शन थौरांग लौखटले अमसुंग मणिपुर विधानसभा की अकोइबदा लैबा लंबीसिंगदा चथोक चसिंदा अहोंबा खरा थमले मुख्यमंत्री नोंथोम बिरेन सिंहना हाइरी राज्य असिदा पेंशन की पोलम असि राज्य असिगी मसागी रिसोर्स की सरुक अनिरोम ओइरे ngasi मणिपुर विधानसभा दा कांग्रेस की सुरेश कुमार ओक्रमना हंगलकपा वहंग अमगी पाखुमदा मुख्यमंत्री हाई चलिबा सेनबा चाही असिदा पिथोकफम थोकलिबा पेंशन की सेनफम असि लुपा कोटी लिसिंग अहुम चामनि फुरमनि अदुगा राज्य असिगी रिसोर्स ना कोटी लिसिंग अमा साटे लोमतनी मुख्यमंत्री हाई पेंशन की बर्डन शिशु अनपमने डिले तोबगी मान से फैक्टर खरले पेंशन साल मदुंग मागी कोई बिगी बदुदा दारे लाल एज इन क्लियर तो बाई कोई लिस्ट को लेतो अदुगुम बसिंदुदी कोई मदुगी याम कन खनरी हाइरिबा पेरो तो कोइना मोई इंटरेस्ट को बी नत्र बिरोजा कमाई तो सिगे मदुम दे कोई अपनी एंसले न Mani multi-language education a necessity to transform education haibi hiramda International Mother Language Day ki thorum mairoi lup tarukna sinduna ngasi Imphal gi Manipur Press Club ta pangthokani Saita thokpang lup Imphal na numit asi Old Assembly Road Imphal leiba Manipur Legislative Assembly gi Museum amasung Archives Auditorium da ngasi nungthil pangthokani thorum madu da lup asina piba khumbong mayum gaurahari madhumati Mother Language Award sangnai language activist mangpu kilongda khusinnagani malengi na tadabasingi numit ngasi pangthokli building inclusive communities for all haibe hiramda numit asi Imphal East ki Khurai Sajor lekaida pangthokani राष्ट्रपति द्रौपदी मुर्मुन हाइरी लेबाक असिबु साखोट हनबगी अनौब मायोन अमा पीबदा अवांग नोंपोक राज्य सिंहना यामना मरुइबा थौदांग लौरी ईटानगर दंगारांग अरुणाचल प्रदेश की कुंठाटरे सुबा स्टेट हुड डे थौरमदा राष्ट्रपति वाफम असि फोंदोखिबनी मान हाई सही असिदा भारतना G20 की प्रेसिडेंट ओइरी अमसुंग G20 की मीटिंग सिंह अवांग नोंपोक राज्य सिंहदजु पांगथोकली हाइरदुना मसिना कल्चर अमसुंग टूरिज्म चावखटपा हेनगटलगनी हाइना नुंगाइबा फोंदोखि नुपीदा शक्ति पीबगी मतांगदा राष्ट्रपतिना हाई नुपी सिंह चावखटना खुनाय अमा चावखटपा ngamloi राज्य की पंचायती राजदा नुपी मियुत 494 अहनबगी दमक मांगना अरुणाचल प्रदेश की मियाबु थागतखि मदुगी ममांगदा राष्ट्रपतिना डोनी पोलो एयरपोर्ट अमसुंग नाहरलागुन रेलवे स्टेशन की मरकता किलोमीटर निफु सांगवा डबल लेन लंबी यावना प्रोजेक्ट अनि जता हुनखि अरुणाचल प्रदेश की फुंगावारी द युमफम ओइबा एनिमेशन फिल्म अनिसु महांगना फोंखि राष्ट्रपतिना ngasi अरुणाचल प्रदेश विधानसभा की सदस्यसिंगदा वांगांगनी ताबिरिबा पावसी आकाशवाणी इम्फाल दगिनी बीजेपी की मकोक थोंगबा लुचिंगबा अमसुंग केंद्र की गृह मंत्री अमित शाह हाइरी नागालैंड बीजेपी एनडीपीपी चुंगसिनबा कांगबुना अमुक हना शक्ति पाइगनी अमसुंग मसिना राज्यदुगी समस्या पुनमक कोनगनी
ꯃꯣꯟ ꯁꯍꯔꯗ ꯉꯔꯥꯡ ꯃꯤꯌꯥꯝꯒꯤ ꯔꯦꯂꯤ ꯑꯃꯗ ꯋꯥ ꯉꯥꯡꯕꯗ ꯁ꯭ꯔꯤ ꯁꯥꯍꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯕꯤ.ꯖꯦ.ꯄꯤ ꯃꯤꯔꯦꯞꯁꯤꯡꯒꯤ ꯚꯣꯠ ꯈꯣꯝꯅꯕ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠꯇ ꯉꯔꯥꯡ ꯅꯥꯒꯥꯂꯦꯟꯗ ꯊꯨꯡꯂꯈꯤꯕ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯅꯥꯒꯥ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯃꯥꯏ ꯄꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯜꯂꯒꯅꯤ ꯑꯃꯁꯨꯡ ꯇꯣꯉꯥꯟꯕ ꯔꯥꯏꯖ꯭ꯌ ꯑꯃ ꯇꯥꯜꯂꯤꯕ ꯏꯁꯇꯔꯟ ꯅꯥꯒꯥꯂꯦꯟ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯋꯥꯐꯝ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯂꯒꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯊꯥꯖꯕ ꯄꯤꯈꯤ꯫ ꯅꯥꯒꯥ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤꯗ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯂꯩ ꯍꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯁ꯭ꯔꯤ ꯁꯥꯍꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤꯁꯤꯡ ꯃꯥꯏ ꯄꯥꯛꯍꯟꯕ ꯑꯃꯁꯨꯡ ꯅꯥꯒꯥꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯋꯥꯊꯣꯛ ꯑꯊꯨꯕꯗ ꯂꯣꯏꯁꯤꯜꯍꯟꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯣꯗꯤ ꯁꯔꯀꯥꯔꯒꯤ ꯃꯈꯥꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯂꯥꯜꯍꯧꯕꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯗꯣꯛꯁꯤꯡ ꯆꯥꯗ 60 ꯂꯥꯛꯁꯤꯟꯕ ꯉꯝꯂꯦ ꯑꯃꯁꯨꯡ ꯖꯤꯂꯥ 9ꯀꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 15ꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯑꯋ꯭ꯁꯐꯥ ꯂꯧꯊꯣꯛꯂꯦ꯫ ꯁ꯭ꯔꯤ ꯁꯥꯍꯅ ꯉꯁꯤ ꯇꯨꯌꯦꯟꯁꯥꯡ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯀꯤ ꯄꯦꯔꯦꯗ ꯒ꯭ꯔꯥꯎꯟꯗ ꯃꯤꯌꯥꯝꯒꯤ ꯔꯦꯂꯤ ꯑꯃꯗ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯁ꯭ꯔꯤ ꯒꯅꯦꯁꯟ ꯅꯥꯒꯥꯂꯦꯟꯒꯤ 12ꯁꯨꯕ ꯔꯥꯖ꯭ꯌꯄꯥꯜ ꯑꯣꯏꯅ ꯉꯔꯥꯡ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ꯫ ꯀꯣꯍꯤꯃꯥꯒꯤ ꯔꯥꯖ ꯚꯕꯟꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯒꯨꯋꯥꯍꯥꯇꯤ ꯍꯥꯏ ꯀꯣꯔꯠ ꯀꯣꯍꯤꯃꯥ ꯕꯦꯟꯆꯀꯤ ꯖꯖ ꯖꯁꯇꯤꯁ ꯁꯣꯡꯈꯨꯞꯆꯨꯡ ꯁꯥꯔꯇꯣꯟꯅ ꯃꯍꯥꯛꯄꯨ ꯊꯕꯛ ꯄꯥꯏꯕꯒꯤ ꯋꯥꯁꯛ ꯂꯧꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯅꯦꯐ꯭ꯌꯨ ꯔꯤꯑꯣ, ꯎꯄ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯋꯥꯏ ꯄꯦꯟꯇꯟ, ꯃꯟꯇ꯭ꯔꯤꯁꯤꯡ, ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦ ꯑꯥꯂꯝ, ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯁꯨꯡ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯌꯥꯎꯈꯤ꯫ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯅ ꯑꯅꯧꯕ ꯔꯥꯖ꯭ꯌꯄꯥꯜꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯗꯨꯅ ꯃꯥꯏ ꯄꯥꯛꯅ ꯃꯇꯝ ꯁꯨꯅ ꯊꯕꯛ ꯄꯥꯏꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯁ꯭ꯔꯤ ꯒꯅꯦꯁꯟꯅ 2012ꯒꯤ ꯁꯦꯞꯇꯦꯝꯕꯔꯗꯒꯤ ꯆꯍꯤꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 14 ꯐꯥꯎꯕ ꯅꯥꯒꯥꯂꯦꯟꯗꯒꯤ ꯔꯥꯖ꯭ꯌꯄꯥꯜ ꯑꯣꯏꯅ ꯑꯍꯦꯟꯕ ꯊꯕꯛ ꯄꯨꯔꯝꯕ ꯑꯁꯥꯝꯒꯤ ꯔꯥꯖ꯭ꯌꯄꯥꯜ ꯄ꯭ꯔꯣꯐꯦꯁꯔ ꯖꯒꯗꯤꯁ ꯃꯨꯈꯤꯒꯤ ꯃꯍꯨꯠ ꯁꯤꯜꯂꯦ꯫ ꯁ꯭ꯔꯤ ꯒꯅꯦꯁꯟ ꯍꯥꯟꯅ ꯃꯅꯤꯄꯨꯔꯒꯤ ꯔꯥꯖ꯭ꯌꯄꯥꯜ ꯑꯣꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯃꯥꯡ ꯆꯍꯤꯒꯤ ꯖꯨꯂꯥꯏꯗꯒꯤ ꯅꯣꯡꯆꯨꯞ ꯕꯦꯡꯒꯣꯜꯒꯤ ꯔꯥꯖ꯭ꯌꯄꯥꯜꯒꯤ ꯑꯍꯦꯟꯕ ꯊꯕꯛ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯦꯘꯥꯂꯌꯗ ꯔꯥꯏꯖ꯭ꯌꯒꯤ ꯍꯥꯟꯅꯒꯤ ꯒ꯭ꯔꯤꯍ ꯃꯟꯇ꯭ꯔꯤ ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄꯥꯔꯇꯤ (UDPꯒꯤ) ꯃꯤꯔꯦꯞ ꯑꯩꯆ. ꯗꯣꯡꯀꯨꯄꯔ ꯔꯣꯏꯂꯤꯡꯗꯣ ꯂꯩꯈꯤꯗꯕꯗꯒꯤ ꯁꯣꯍꯤꯌꯣꯡ ꯕꯤꯙꯥꯟ ꯁꯚꯥ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯈꯜ ꯌꯩꯊꯣꯛꯂꯕ ꯌꯥꯅ ꯂꯩꯔꯦ꯫ ꯃꯦꯘꯥꯂꯌꯒꯤ ꯆꯤꯐ ꯏꯂꯦꯛꯇꯣꯔꯦꯜ ꯑꯣꯐꯤꯁꯥꯔꯅ AIR ꯅ꯭ꯌꯨꯁꯗ ꯍꯥꯏ ꯏꯁ ꯈꯥꯁꯤ ꯍꯤꯜꯁ ꯖꯤꯂꯥꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯣꯍꯤꯌꯣꯡ ꯕꯤꯙꯥꯟ ꯁꯚꯥ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯈꯜ ꯌꯩꯊꯣꯛꯅꯕ ꯑꯀꯨꯞꯄ ꯔꯤꯄꯣꯔꯠ ꯑꯃ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯗ ꯊꯥꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯊꯣꯛꯂꯒꯅꯤ꯫ ꯃꯄꯨꯡ ꯑꯣꯏꯕ ꯔꯥꯖꯅꯤꯇꯤ ꯗꯜ ꯄꯨꯝꯅꯃꯛꯇꯒꯤ ꯃꯤꯔꯦꯞ 3ꯅ ꯕꯤꯙꯥꯟ ꯁꯚꯥ ꯀꯦꯟꯗ꯭ꯔ ꯑꯁꯤꯗ ꯂꯝꯕꯥ ꯇꯧꯅꯔꯤ ꯑꯃꯁꯨꯡ ꯔꯥꯏꯖ꯭ꯌ ꯑꯁꯤꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ 23ꯗ ꯚꯣꯠ ꯊꯥꯗꯅꯒꯗꯕꯅꯤ꯫ ꯁ꯭ꯔꯤ ꯂꯤꯡꯗꯣ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯉꯔꯥꯡ ꯁꯤꯂꯣꯡꯒꯤ ꯂꯅꯥꯏ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯉꯔꯥꯡ ꯑꯌꯨꯛ ꯃꯍꯥꯛꯀꯤ ꯕꯤꯙꯥꯟ ꯁꯚꯥ ꯀꯦꯟꯗ꯭ꯔ ꯑꯗꯨꯒꯤ ꯈꯨꯡꯒꯪ ꯈꯔꯗ ꯚꯣꯠ ꯈꯣꯝꯂꯝꯃꯤ꯫ ꯃꯍꯥꯛ ꯁꯣꯍꯤꯌꯣꯡ ꯀꯦꯟꯗ꯭ꯔꯗꯒꯤ 1999, 1932, 2003, 2009 ꯑꯃꯁꯨꯡ 2019ꯗ ꯀꯥꯔꯝꯃꯤ ꯑꯗꯨꯕꯨ 2019ꯒꯤ ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯈꯜꯗꯗꯤ ꯃꯥꯏꯊꯤꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯃꯦꯘꯥꯂꯌꯗ ꯚꯣꯠ ꯈꯣꯝꯕꯒꯤ ꯊꯕꯛ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯟꯈꯠꯂꯦ꯫ ꯕꯤ.ꯖꯦ.ꯄꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯑꯃꯁꯨꯡ ꯀꯦꯟꯗ꯭ꯔꯒꯤ ꯒ꯭ꯔꯤꯍ ꯃꯟꯇ꯭ꯔꯤ ꯑꯃꯤꯠ ꯁꯥꯍ ꯉꯁꯤ ꯁꯤꯂꯣꯡꯒꯤ ꯒꯣꯔꯈꯥ ꯄꯥꯊꯁꯥꯂꯥ ꯑꯃꯁꯨꯡ ꯒꯣꯜꯐ ꯀ꯭ꯂꯕ ꯐꯤꯜꯗ ꯃꯤꯌꯥꯝꯒꯤ ꯔꯦꯂꯤ ꯑꯅꯤꯗ ꯋꯥ ꯉꯥꯡꯒꯅꯤ꯫ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯇꯥꯔ ꯀꯦꯝꯄꯦꯅꯔ ꯑꯃꯁꯨꯡ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯀꯌꯥ ꯗꯜꯒꯤ ꯃꯤꯔꯦꯞꯁꯤꯡꯒꯤꯗꯃꯛ ꯚꯣꯠ ꯈꯣꯝꯒꯗꯧꯔꯤ꯫ NPPꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯑꯃꯁꯨꯡ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯀꯣꯟꯔꯥꯗ ꯀꯦ. ꯁꯪꯃꯥ ꯉꯁꯤ ꯕꯤꯙꯥꯟ ꯁꯚꯥ ꯀꯦꯟꯗ꯭ꯔ ꯀꯌꯥꯗ ꯃꯤꯌꯥꯝꯒꯤ ꯃꯤꯇꯤꯡꯁꯤꯡꯗ ꯋꯥ ꯉꯥꯡꯒꯅꯤ꯫ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯑꯃꯁꯨꯡ ꯔꯥꯖꯁꯊꯥꯟꯒꯤ ꯍꯥꯟꯅꯒꯤ ꯎꯄ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯁꯆꯤꯟ ꯄꯥꯏꯂꯣꯠ ꯁꯤꯂꯣꯡꯒꯤ ꯄꯨꯂꯤꯁ ꯕꯖꯥꯔꯗ ꯃꯤꯌꯥꯝꯒꯤ ꯃꯤꯇꯤꯡꯗ ꯋꯥ ꯉꯥꯡꯒꯅꯤ꯫ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯍꯌꯦꯡ ꯃꯤꯌꯥꯝꯒꯤ ꯃꯤꯇꯤꯡꯗ ꯋꯥ ꯉꯥꯡꯒꯅꯤ꯫ ꯅꯣꯡꯆꯨꯞ ꯕꯦꯡꯒꯣꯜꯒꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯃꯃꯇꯥ ꯕꯦꯅꯔꯖꯤ ꯍꯌꯦꯡ ꯃꯦꯘꯥꯂꯌꯗ ꯂꯥꯛꯇꯨꯅ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯤꯔꯦꯞꯁꯤꯡꯒꯤꯗꯃꯛ ꯔꯦꯂꯤ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯆꯍꯤ ꯑꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯁꯇꯦꯅꯦꯕꯜ ꯗꯤꯕꯦꯂꯞꯃꯦꯟꯠ ꯒꯣꯜ (SDG) ꯁꯃꯤꯠꯀꯤ ꯃꯥꯡꯑꯣꯏꯅꯅ ꯚꯥꯔꯠꯅ G20ꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅ UN ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯇ ꯄꯔꯃꯤꯅꯦꯟꯠ ꯃꯤꯁꯟ ꯔꯥꯎꯟꯗ ꯇꯦꯕꯜꯁꯀꯤ ꯌꯨꯝꯕꯨ ꯑꯣꯏꯒꯗꯧꯔꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯚꯥꯔꯠꯀꯤ ꯒ꯭ꯔꯣꯊ ꯍꯦꯟꯒꯠꯂꯛꯄ ꯑꯃꯁꯨꯡ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯔꯝꯗ ꯃꯄꯨꯡ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯊꯝꯒꯅꯤ ꯑꯃꯁꯨꯡ ꯃꯁꯤꯗꯒꯤ ꯀꯔꯝꯅ ꯀꯥꯟꯅꯕ ꯂꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯒꯅꯤ꯫ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯍꯨꯝꯗꯣꯏꯗ ꯒꯥꯟꯙꯤꯌꯥꯟ ꯇ꯭ꯔꯁꯇꯤꯁꯤꯞ ꯑꯦ ꯄꯦꯅꯦꯜ ꯗꯤꯁꯀꯁꯟ ꯑꯣꯟ ꯂꯥꯏꯐꯁ꯭ꯇꯥꯏꯜꯁ ꯑꯦꯟꯗ ꯏꯟꯗ꯭ꯌꯨꯔꯤꯡ ꯄꯦꯁ ꯍꯥꯏꯕ ꯔꯥꯎꯟꯗ ꯇꯦꯕꯜ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯊꯥ ꯈꯔꯗꯁꯨ ꯔꯥꯎꯟꯗ ꯇꯦꯕꯜꯁꯤꯡ ꯃꯊꯪ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯃꯅꯤꯄꯨꯔ ꯕꯤꯙꯥꯟ ꯁꯚꯥꯒꯤ ꯕꯖꯦꯠ ꯃꯤꯐꯝ ꯉꯁꯤꯗꯒꯤ ꯍꯧꯔꯦ꯫ ꯁꯦꯟꯕꯥ ꯆꯍꯤ 2019-20 ꯒꯤ ꯔꯥꯖ꯭ꯌꯒꯤ ꯕꯖꯦꯠ ꯉꯁꯤ ꯁꯚꯥꯗ ꯄꯨꯊꯣꯛꯀꯅꯤ꯫
Mukhemati Nongthomam Biren Singna Hairi Raija Asida Pension ki polum asi Raija Sigi Masagi Resource ki Saruk Anirom Oire Rashtrapati Draupadi Murmu Hairi Lebak Asibu Sakhol Hanabagi Anobu Mayon Ama Pibada Awang Nongpok Raija Singna Yamna Maruiba Thodang Lowri Amasung Kendri Grimati Amit San Hairi Nagaland BJP NDPP Chungsinaba Kanguna Amuhana Sakti Paigani Paulojari